ꯂꯨꯛ ꯄꯟꯗꯨꯞ 13 ꯄꯗ 1-54 ꯐꯥꯎꯕ ꯏꯕꯨꯡꯉꯣꯒꯤ ꯍꯥꯏꯖꯕ ꯖꯤꯁꯨꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯍꯥꯏꯖꯔꯤꯉꯩꯗ ꯑꯁꯨꯝꯅ ꯊꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯕ ꯂꯣꯏꯕꯒ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯖꯣꯍꯥꯟꯁꯨ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗ ꯍꯥꯏꯖꯕ ꯇꯝꯕꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯗ ꯍꯥꯏꯖꯕ ꯇꯝꯕꯤꯌꯨ"꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯅꯈꯣꯏꯅ ꯍꯥꯏꯖꯕꯗ ꯑꯁꯨꯝꯅ ꯍꯥꯏꯌꯨ: ꯁꯔꯒꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ, ꯅꯍꯥꯛꯀꯤ ꯃꯤꯡ ꯑꯁꯦꯡꯕ ꯑꯣꯏꯁꯅꯨ, ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯄꯥꯛ ꯂꯥꯛꯁꯅꯨ, ꯁꯔꯒꯗ ꯅꯍꯥꯛꯀꯤ ꯅꯤꯡꯕ ꯇꯧꯕꯒꯨꯝꯅ ꯇꯥꯏꯕꯪꯄꯥꯟꯗꯁꯨ ꯇꯧꯁꯅꯨ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯄꯤꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯌꯨ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯂꯃꯟ ꯇꯣꯟꯕ ꯈꯨꯗꯤꯡꯕꯨ ꯀꯣꯛꯄꯤ, ꯑꯩꯈꯣꯏꯕꯨ ꯑꯊꯦꯝꯕꯗ ꯇꯥꯍꯟꯕꯤꯒꯅꯨ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕ ꯑꯗꯨꯗꯒꯤ ꯀꯟꯕꯤꯌꯨ"꯫ ꯍꯥꯏꯖꯕꯒꯤ ꯃꯔꯝꯗ ꯇꯝꯕꯤꯕ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯅꯈꯣꯏꯒꯤ ꯅꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯔꯨꯞ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯣ, ꯑꯗꯨꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯆꯠꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯌꯨ, 'ꯃꯔꯨꯞ ꯇꯜ 3 ꯄꯨꯖꯒꯦ, ꯃꯔꯝꯗꯤ ꯂꯪꯐꯩ ꯂꯥꯛꯄ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯑꯩꯒꯤꯗ ꯊꯨꯡꯂꯔꯦ, ꯑꯗꯨꯒ ꯃꯉꯣꯟꯗ ꯄꯤꯖꯅꯕ ꯑꯩꯒꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ'꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯅꯨꯡꯗꯒꯤ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯩꯕꯨ ꯌꯦꯠꯄꯤꯒꯅꯨ, ꯊꯣꯡ ꯂꯣꯜꯂꯦ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯨ ꯑꯩꯒ ꯐꯃꯨꯡꯗ ꯂꯩ, ꯑꯩꯅ ꯍꯧꯒꯠꯇꯨꯅ ꯅꯉꯣꯟꯗ ꯄꯤꯕ ꯉꯝꯗ꯭ꯔꯦ"꯫ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤ, ꯃꯍꯥꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯉꯣꯟꯗ ꯄꯤꯈꯤꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯑꯅꯝ ꯀꯟꯗꯨꯅ ꯅꯤꯖꯕꯗꯒꯤ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯆꯪꯒꯗꯕ ꯃꯈꯩ ꯃꯉꯣꯟꯗ ꯄꯤꯕꯤꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯅꯤꯖꯧ, ꯑꯗꯨꯒ ꯅꯈꯣꯏꯗ ꯄꯤꯕꯤꯒꯅꯤ, ꯊꯤꯖꯧ, ꯑꯗꯨꯒ ꯅꯈꯣꯏꯗ ꯐꯪꯖꯒꯅꯤ, ꯊꯣꯡ ꯊꯤꯟꯖꯧ, ꯑꯗꯨꯒ ꯅꯈꯣꯏꯗ ꯍꯥꯡꯗꯣꯛꯄꯤꯒꯅꯤ꯫ ꯃꯔꯝꯗꯤ ꯅꯤꯖꯕ ꯃꯤ ꯈꯨꯗꯤꯡꯅ ꯐꯪꯖꯩ, ꯊꯤꯖꯕ ꯃꯍꯥꯛ ꯑꯗꯨꯅ ꯐꯪꯖꯩ, ꯑꯗꯨꯒ ꯊꯣꯡ ꯊꯤꯟꯖꯕ ꯃꯉꯣꯟꯗ ꯍꯥꯡꯗꯣꯛꯄꯤꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯔꯛꯇꯒꯤ ꯃꯄꯥ ꯑꯃꯗ ꯃꯆꯥ ꯑꯃꯅ ꯇꯜ ꯅꯤꯔꯒ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯅꯨꯡ ꯄꯤꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯉꯥ ꯅꯤꯔꯒ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯉꯥꯒꯤ ꯃꯍꯨꯠꯇ ꯂꯤꯟ ꯄꯤꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯌꯦꯔꯨꯝ ꯅꯤꯔꯕꯗꯤ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯕꯤꯔꯁꯤꯛ ꯄꯤꯒꯗ꯭ꯔꯥ? ꯅꯈꯣꯏꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯅꯆꯥꯁꯤꯡꯗ ꯀꯔꯝꯅ ꯑꯐꯕ ꯈꯨꯗꯣꯜ ꯄꯤꯒꯗꯒꯦ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯁꯔꯒꯗ ꯂꯩꯕ ꯅꯈꯣꯏꯒꯤ ꯅꯄꯥꯅ ꯃꯉꯣꯟꯗ ꯅꯤꯖꯕ ꯃꯈꯣꯏ ꯑꯗꯨꯗ ꯀꯌꯥꯗ ꯍꯦꯟꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤꯕꯤꯒꯗꯕ? ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯊꯤꯅ ꯉꯥꯡꯕ꯫ ꯖꯤꯁꯨꯅ ꯕꯨꯠ ꯑꯃ ꯇꯥꯟꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯗꯨ ꯃꯔꯣꯟ ꯊꯣꯛꯇꯕ ꯕꯨꯠ ꯑꯣꯏꯔꯝꯃꯤ꯫ ꯕꯨꯠ ꯑꯗꯨ ꯊꯣꯛꯈ꯭ꯔꯕꯗ ꯃꯔꯣꯟ ꯊꯣꯛꯇꯕ ꯃꯤ ꯑꯗꯨ ꯋꯥ ꯉꯥꯡꯂꯛꯂꯦ, ꯃꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨ ꯏꯉꯛ ꯉꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯔꯅ ꯍꯥꯏ, "ꯕꯨꯠꯁꯤꯡꯒꯤ ꯃꯀꯣꯛ ꯕꯦꯜꯖꯥꯕꯨꯜꯒꯤ ꯃꯄꯥꯅ ꯃꯍꯥꯛꯅ ꯕꯨꯠꯁꯤꯡ ꯇꯥꯟꯊꯣꯛꯏ"꯫ ꯑꯇꯣꯞꯄꯁꯤꯡꯅ ꯃꯍꯥꯛꯄꯨ ꯆꯥꯡ ꯌꯦꯡꯗꯨꯅ ꯁꯔꯒꯗꯒꯤ ꯈꯨꯗꯝ ꯑꯃ ꯎꯠꯅꯕ ꯃꯉꯣꯟꯗ ꯅꯤꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯈꯪꯂꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏ, "ꯅꯤꯡꯊꯧ ꯂꯩꯄꯥꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯣꯈꯥꯏ ꯇꯥꯅꯔꯕꯗꯤ ꯃꯗꯨ ꯃꯥꯡꯂꯒꯅꯤ, ꯏꯃꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯣꯈꯥꯏ ꯇꯥꯅꯔꯕꯗꯤ ꯃꯗꯨ ꯇꯨꯔꯒꯅꯤ꯫ ꯁꯩꯇꯥꯅꯁꯨ ꯃꯁꯥꯒꯤ ꯃꯅꯨꯡꯗ ꯇꯣꯈꯥꯏ ꯇꯥꯅꯔꯕꯗꯤ ꯀꯔꯝꯅ ꯃꯍꯥꯛꯅ ꯄꯥꯟꯕ ꯂꯩꯄꯥꯛ ꯑꯗꯨ ꯂꯦꯞꯄ ꯉꯝꯒꯅꯤ? ꯃꯔꯝꯗꯤ ꯑꯩꯅ ꯕꯦꯜꯖꯥꯕꯨꯜꯒꯤ ꯃꯄꯥꯅ ꯕꯨꯠꯁꯤꯡ ꯇꯥꯟꯊꯣꯛꯏ ꯍꯥꯏꯅ ꯅꯈꯣꯏꯅ ꯍꯥꯏ꯫ ꯑꯩꯅ ꯕꯦꯜꯖꯥꯕꯨꯜꯒꯤ ꯃꯄꯥꯅ ꯕꯨꯠꯁꯤꯡ ꯇꯥꯟꯊꯣꯛꯂꯕꯗꯤ ꯀꯅꯥꯒꯤ ꯃꯄꯥꯅ ꯅꯈꯣꯏꯒꯤ ꯅꯆꯥꯁꯤꯡꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯒꯦ? ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯅꯈꯣꯏꯒꯤ ꯋꯥꯌꯦꯜ ꯃꯄꯨꯁꯤꯡ ꯑꯣꯏꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯏꯁꯣꯔꯒꯤ ꯈꯨꯠꯁꯥꯒꯤ ꯃꯄꯥꯅ ꯕꯨꯠꯁꯤꯡ ꯇꯥꯟꯊꯣꯛꯂꯕꯗꯤ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯄꯥꯛ ꯅꯈꯣꯏꯗ ꯂꯥꯛꯂꯦ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯀꯟꯕ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯉꯥꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯉꯣꯟꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯈꯨꯗꯨꯝ ꯆꯜꯂꯕꯗꯤ ꯃꯍꯥꯛꯅ ꯃꯄꯥꯟ ꯇꯥꯡꯖꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯃꯨꯟꯒꯅꯤ, ꯑꯗꯨꯒ ꯂꯥꯟꯗꯒꯤ ꯃꯨꯜꯂꯛꯄ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯌꯦꯟꯅꯒꯅꯤ꯫
ꯑꯩꯒ ꯂꯣꯏꯅꯗꯕ ꯃꯍꯥꯛ ꯑꯗꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩ, ꯑꯩꯒ ꯈꯣꯝꯖꯤꯟꯃꯤꯟꯅꯗꯕ ꯃꯍꯥꯛ ꯑꯗꯨꯅ ꯆꯩꯈꯥꯏ꯫ ꯁꯦꯡꯗꯕ ꯊꯋꯥꯏ ꯑꯃꯅ ꯃꯤ ꯑꯃꯗꯒꯤ ꯆꯠꯊꯣꯛꯈ꯭ꯔꯒ ꯑꯀꯪꯕ ꯃꯐꯝꯁꯤꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯄꯣꯊꯥꯐꯝ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯠꯇ ꯐꯪꯗꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯅ ꯊꯣꯛꯂꯛꯈꯤꯕ ꯏꯌꯨꯝꯗ ꯑꯩ ꯍꯜꯂꯒꯦ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨ ꯁꯤꯠꯇꯣꯛꯇꯨꯅ ꯅꯤꯡꯊꯤꯅ ꯊꯅꯝꯕ ꯐꯪꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯆꯠꯈꯤꯗꯨꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯑꯇꯣꯞꯄ ꯊꯋꯥꯏ 8 ꯄꯨꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯆꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯦ꯫ ꯑꯗꯨꯒ ꯅꯤꯄꯥ ꯑꯗꯨꯒꯤ ꯑꯀꯣꯟꯕ ꯐꯤꯚꯝꯅ ꯑꯍꯥꯟꯕ ꯐꯤꯚꯝꯗꯒꯤ ꯍꯦꯟꯅ ꯐꯠꯇ꯭ꯔꯦ꯫ ꯖꯤꯁꯨꯅ ꯋꯥꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯉꯩꯗ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏ, ꯅꯍꯥꯛꯄꯨ ꯅꯥꯎꯄꯨꯈꯤꯕ ꯑꯉꯥꯡ ꯈꯥꯎ ꯑꯗꯨ ꯌꯥꯏꯐꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯄꯤꯊꯛꯈꯤꯕ ꯈꯣꯝꯂꯥꯡ ꯑꯗꯨ ꯌꯥꯏꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏ, ꯍꯣꯏ, ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯉꯥꯛꯆꯕ ꯃꯈꯣꯏ ꯑꯗꯨ ꯌꯥꯏꯐꯕꯅꯤ꯫ ꯖꯣꯅꯥꯒꯤ ꯈꯨꯗꯝ꯫ ꯃꯤꯌꯥꯝ ꯑꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯏꯟꯅꯗꯨꯅ ꯄꯨꯟꯁꯤꯜꯂꯕꯗ ꯃꯍꯥꯛꯅ ꯍꯥꯏꯕ ꯍꯧꯔꯛꯏ, ꯃꯁꯤꯒꯤ ꯃꯤꯔꯣꯟ ꯑꯁꯤ ꯐꯠꯇꯕ ꯃꯤꯔꯣꯟꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯨꯗꯝ ꯊꯤꯔꯤ, ꯑꯗꯨꯕꯨ ꯋꯥ ꯇꯥꯛꯊꯣꯛꯄ ꯖꯣꯅꯥꯒꯤ ꯈꯨꯗꯝ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯨꯗꯝ ꯄꯤꯔꯔꯣꯏ꯫ ꯃꯔꯝꯗꯤ ꯖꯣꯅꯥꯅ ꯅꯤꯅꯦꯚꯦꯒꯤ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯈꯨꯗꯝ ꯑꯃ ꯑꯣꯏꯈꯤ, ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯁꯤꯅ ꯃꯤꯔꯣꯟ ꯑꯁꯤꯗ ꯈꯨꯗꯝ ꯑꯃ ꯑꯣꯏꯒꯅꯤ꯫ ꯋꯥꯌꯦꯟꯕꯗ ꯈꯥꯒꯤ ꯃꯍꯥꯔꯥꯅꯤꯅ ꯃꯤꯔꯣꯟ ꯑꯁꯤꯒꯤ ꯃꯤꯁꯤꯡꯒ ꯂꯦꯞꯃꯤꯟꯅꯒꯅꯤ, ꯑꯗꯨꯒ ꯃꯤꯔꯣꯟ ꯑꯁꯤꯕꯨ ꯃꯔꯥꯟ ꯁꯤꯒꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯣꯂꯣꯃꯣꯟꯒꯤ ꯂꯧꯁꯤꯡ ꯇꯥꯟꯅꯕ ꯃꯥꯂꯦꯝꯒꯤ ꯑꯔꯣꯏꯕ ꯃꯐꯝꯗꯒꯤ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯉꯨ, ꯁꯣꯂꯣꯃꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯩ꯫ ꯋꯥꯌꯦꯟꯕꯗ ꯅꯤꯅꯦꯚꯦꯒꯤ ꯃꯤꯁꯤꯡꯅ ꯃꯤꯔꯣꯟ ꯑꯁꯤꯒꯤ ꯃꯤꯁꯤꯡꯒ ꯂꯦꯞꯃꯤꯟꯅꯒꯅꯤ, ꯑꯗꯨꯒ ꯃꯤꯔꯣꯟ ꯑꯁꯤꯕꯨ ꯃꯔꯥꯟ ꯁꯤꯒꯅꯤ꯫ ꯃꯔꯝꯗꯤ ꯖꯣꯅꯥꯅ ꯁꯟꯗꯣꯛꯄꯗ ꯃꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤ꯫ ꯌꯦꯡꯉꯨ, ꯖꯣꯅꯥꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯩ꯫ ꯍꯛꯆꯥꯡꯒꯤ ꯊꯥꯎꯃꯩ꯫ ꯃꯤꯁꯤꯡꯅ ꯊꯥꯎꯃꯩ ꯆꯨꯈꯠꯂꯒ ꯑꯔꯣꯟꯕ ꯃꯐꯝꯗ ꯅꯠꯇ꯭ꯔꯒ ꯊꯨꯃꯣꯛ ꯃꯈꯥꯗ ꯊꯝꯅꯗꯦ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯤꯁꯤꯡꯅ ꯃꯉꯥꯜ ꯑꯗꯨ ꯎꯅꯕ ꯊꯥꯎꯃꯩ ꯃꯈꯣꯡ ꯃꯊꯛꯇ ꯊꯝꯃꯤ꯫ ꯍꯛꯆꯥꯡꯒꯤ ꯊꯥꯎꯃꯩꯗꯤ ꯃꯤꯠꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯃꯤꯠ ꯐꯔꯕꯗꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯃꯉꯥꯜꯅ ꯊꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯃꯤꯠ ꯐꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕꯁꯨ ꯑꯃꯝꯕꯅ ꯊꯟꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯉꯣꯟꯗ ꯂꯩꯕ ꯃꯉꯥꯜ ꯑꯗꯨ ꯃꯝꯗꯅꯕ ꯆꯦꯛꯁꯤꯜꯂꯨ꯫ ꯑꯃꯝꯕꯒꯤ ꯁꯔꯨꯛ ꯌꯥꯎꯗꯅ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯑꯗꯨ ꯃꯉꯥꯜꯅ ꯊꯜꯂꯕꯗꯤ ꯊꯥꯎꯃꯩꯒꯤ ꯑꯔꯪꯕ ꯃꯉꯥꯜꯅ ꯅꯉꯣꯟꯗ ꯃꯉꯥꯜ ꯄꯤꯕꯗ ꯉꯥꯟꯕꯒꯨꯝꯅ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯃꯉꯥꯜꯅ ꯊꯟꯒꯅꯤ꯫ ꯑꯋꯥꯕ 6꯫ ꯖꯤꯁꯨꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯔꯕꯗ ꯐꯥꯔꯤꯁꯤ ꯑꯃꯅ ꯆꯥꯃꯤꯟꯅꯅꯕ ꯃꯉꯣꯟꯗ ꯍꯥꯏꯖꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯪꯗꯨꯅ ꯆꯥꯅꯕ ꯐꯝꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯕ ꯑꯗꯨ ꯐꯥꯔꯤꯁꯤ ꯑꯗꯨꯅ ꯎꯕꯗ ꯏꯉꯛ ꯉꯛꯈꯤ꯫ ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯃꯉꯣꯟꯗ ꯍꯥꯏ, ꯌꯦꯡꯉꯨ, ꯐꯥꯔꯤꯁꯤ ꯅꯈꯣꯏꯅ ꯄꯨꯈꯝ ꯑꯃꯁꯨꯡ ꯇꯦꯡꯀꯣꯠꯀꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯁꯦꯡꯗꯣꯛꯏ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗꯤ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯑꯃꯁꯨꯡ ꯐꯠꯇꯕꯅ ꯊꯜꯂꯤ꯫ ꯑꯄꯪꯕ ꯁꯥ, ꯃꯤꯑꯣꯏꯕꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯁꯦꯝꯕꯤꯕ ꯑꯗꯨꯅ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯁꯨ ꯁꯦꯝꯕꯤꯕ ꯅꯠꯇ꯭ꯔꯥ? ꯅꯈꯣꯏꯒꯤ ꯑꯔꯩꯕ ꯑꯗꯨꯗꯒꯤ ꯗꯥꯟ ꯄꯤꯅꯍꯌꯨ꯫ ꯌꯦꯡꯉꯨ, ꯄꯣꯠ ꯄꯨꯝꯅꯃꯛ ꯅꯍꯥꯛꯀꯤꯗꯃꯛ ꯁꯦꯡꯒꯅꯤ꯫ ꯐꯥꯔꯤꯁꯤ ꯁꯥ, ꯅꯈꯣꯏ ꯑꯋꯥꯕꯅꯤꯗ! ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯅꯨꯡꯁꯤ ꯍꯤꯗꯥꯛ, ꯄꯦꯒꯥꯅꯣꯟ ꯑꯃꯁꯨꯡ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯁꯔꯨꯛ 10ꯒꯤ 1 ꯀꯠꯂꯤ, ꯑꯗꯨga ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯇꯧꯕ ꯑꯃꯁꯨꯡ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨꯗꯤ ꯊꯑꯣꯏꯗꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨ ꯊꯧꯁꯥꯗꯕ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯈꯣꯏꯅ ꯇꯧꯔꯝꯒꯗꯕꯅꯤ꯫ ꯐꯥꯔꯤꯁꯤ ꯁꯥ, ꯅꯈꯣꯏ ꯑꯋꯥꯕꯅꯤꯗ!
ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯁꯤꯅꯥꯒꯣꯒꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯐꯝꯐꯝꯗ ꯐꯝꯕ ꯑꯃꯁꯨꯡ ꯀꯩꯊꯦꯜꯗ ꯃꯤꯁꯤꯡꯅ ꯅꯈꯣꯏꯕꯨ ꯈꯨꯔꯨꯝꯕ ꯄꯥꯝꯃꯤ꯫ ꯑꯐ ꯁꯥꯁꯤꯟꯅꯕ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥ ꯑꯃꯁꯨꯡ ꯐꯥꯔꯤꯁꯤꯁꯥ, ꯅꯈꯣꯏ ꯑꯋꯥꯕꯅꯤꯗ, ꯃꯔꯝꯗꯤ ꯅꯈꯣꯏ ꯀꯨꯞꯁꯤꯟꯕ ꯃꯣꯡꯐꯝꯁꯤꯡꯒꯨꯝꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯆꯠꯄꯗ ꯃꯤꯁꯤꯡꯅ ꯃꯗꯨ ꯈꯪꯗꯦ꯫ ꯋꯥꯌꯦꯜ ꯈꯪ ꯍꯩꯕ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯒꯨꯔꯨ, ꯋꯥꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨꯁꯨ ꯏꯀꯥꯏꯕ ꯄꯤꯔꯦ꯫" ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ, "ꯋꯥꯌꯦꯜ ꯈꯪꯕ ꯅꯈꯣꯏꯁꯨ ꯑꯋꯥꯕꯅꯤꯗ, ꯃꯔꯝꯗꯤ ꯄꯨꯕ ꯋꯥꯒꯗꯕ ꯄꯣꯠꯂꯨꯝꯁꯤꯡ ꯅꯈꯣꯏꯅ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯊꯣꯟꯒꯠꯂꯤ, ꯑꯗꯨꯒ ꯅꯈꯣꯏ ꯅꯁꯥꯅꯗꯤ ꯄꯣꯠꯂꯨꯝꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯈꯨꯠꯁꯥ ꯑꯃꯅ ꯐꯥꯎꯕ ꯁꯣꯛꯇꯦ꯫ ꯅꯈꯣꯏ ꯑꯋꯥꯕꯅꯤꯗ, ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤꯁꯤꯡꯒꯤ ꯃꯣꯡꯐꯝ ꯁꯥꯏ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯄꯥꯅꯄꯨꯁꯤꯡꯅ ꯃꯈꯣꯏꯕꯨ ꯍꯥꯠꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯈꯣꯏꯒꯤ ꯅꯄꯥꯅꯄꯨꯁꯤꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯥꯗꯨꯅ ꯅꯈꯣꯏꯅ ꯁꯥꯈꯤ ꯄꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯕꯨ ꯍꯥꯠꯈꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯣꯡꯐꯝ ꯁꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯂꯧꯁꯤꯡꯅ ꯍꯥꯏ, "ꯑꯩꯅ ꯃꯈꯣꯏꯗ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡ ꯊꯥꯒꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯈꯔꯕꯨ ꯃꯈꯣꯏꯅ ꯍꯥꯠꯀꯅꯤ ꯑꯃꯁꯨꯡ ꯑꯣꯠ-ꯅꯩꯒꯅꯤ꯫ ꯃꯁꯤ ꯇꯥꯏꯕꯪꯄꯥꯟ ꯍꯧꯉꯩꯗꯒꯤ ꯇꯥꯈ꯭ꯔꯕ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤꯁꯤꯡꯒꯤ ꯏꯒꯤ ꯃꯔꯥꯟ ꯑꯗꯨ ꯃꯤꯔꯣꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯥꯅꯅꯕꯅꯤ꯫ ꯃꯗꯨ ꯑꯕꯦꯜꯒꯤ ꯏ ꯇꯥꯈꯤꯕ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯂꯥꯠꯅꯄꯨꯡ ꯑꯃꯁꯨꯡ ꯅꯤꯡꯅꯁꯪꯒꯤ ꯃꯔꯛꯇ ꯍꯥꯠꯈꯤꯕ ꯖꯦꯀꯔꯤꯌꯥꯒꯤ ꯏ ꯇꯥꯈꯤꯕ ꯑꯗꯨ ꯐꯥꯎꯕꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ, ꯃꯔꯥꯟ ꯑꯁꯤ ꯃꯤꯔꯣꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯥꯒꯅꯤ꯫ ꯋꯥꯌꯦꯜ ꯈꯪ ꯍꯩꯕꯁꯥ, ꯅꯈꯣꯏ ꯑꯋꯥꯕꯅꯤꯗ, ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯂꯧꯁꯤꯡꯒꯤ ꯁꯣꯖꯩ ꯑꯗꯨ ꯂꯧꯈ꯭ꯔꯦ, ꯑꯗꯨꯒ ꯅꯈꯣꯏ ꯅꯁꯥꯅꯗꯤ ꯃꯗꯨꯗ ꯆꯪꯗꯦ, ꯑꯃꯁꯨꯡ ꯃꯗꯨꯗ ꯆꯪꯂꯛꯄꯁꯤꯡꯕꯨꯁꯨ ꯅꯈꯣꯏꯅ ꯈꯥꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯋꯥꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯉꯩꯗ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯐꯥꯔꯤꯁꯤꯁꯤꯡꯅ ꯃꯉꯣꯟꯗ ꯁꯥꯎꯅ ꯌꯦꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯍꯤꯔꯝ ꯀꯌꯥꯒꯤ ꯃꯔꯝꯗ ꯃꯉꯣꯟꯗ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯔꯥꯟ ꯄꯤꯅꯕ ꯃꯍꯥꯛꯀꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯂꯨꯛ ꯄꯟꯗꯨꯞ 12 ꯄꯗ 1-59 ꯐꯥꯎꯕ꯫ ꯆꯦꯛꯁꯤꯟꯅꯕ ꯈꯪꯍꯟꯕ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯃꯤꯌꯥꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯁꯤꯟꯕꯗ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯅꯦꯠꯁꯤꯟꯅꯔꯝꯃꯤ꯫ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗ ꯑꯍꯥꯟꯕꯗ ꯍꯥꯏꯕ ꯍꯧꯔꯛꯏ, "ꯐꯥꯔꯤꯁꯤꯁꯤꯡꯒꯤ ꯍꯥꯃꯩ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯑꯐ ꯁꯥꯁꯤꯟꯅꯕ ꯑꯗꯨ ꯆꯦꯛꯁꯤꯜꯂꯨ꯫ ꯐꯣꯡꯗꯣꯛꯂꯣꯏꯗꯕ ꯀꯨꯞꯁꯤꯟꯕ ꯑꯃꯠꯇ ꯂꯩꯇꯦ, ꯈꯪꯂꯣꯏꯗꯕ ꯑꯔꯣꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯝꯕꯗ ꯅꯈꯣꯏꯅ ꯉꯥꯡꯈꯤꯕ ꯈꯨꯗꯤꯡ ꯑꯉꯥꯟꯕꯗ ꯇꯥꯒꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯆꯤꯛꯄ ꯀꯥꯗ ꯅꯥꯀꯣꯡꯗ ꯍꯥꯏꯈꯤꯕ ꯑꯗꯨ ꯌꯨꯝꯊꯛꯇꯒꯤ ꯂꯥꯎꯊꯣꯛꯀꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞꯁꯥ, ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯍꯛꯆꯥꯡꯕꯨ ꯍꯥꯠꯂꯒ ꯇꯨꯡꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯃꯈꯣꯏ ꯑꯗꯨꯕꯨ ꯀꯤꯒꯅꯨ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯀꯅꯥꯕꯨ ꯀꯤꯒꯗꯒꯦ ꯍꯥꯏꯕ ꯑꯩꯅ ꯅꯈꯣꯏꯗ ꯎꯠꯀꯦ꯫ ꯍꯥꯠꯂꯒ ꯅꯣꯔꯣꯛꯇ ꯂꯪꯁꯤꯟꯅꯕ ꯃꯇꯤꯛ ꯂꯩꯕ ꯃꯍꯥꯛꯄꯨ ꯀꯤꯌꯨ꯫ ꯍꯣꯏ, ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯃꯍꯥꯛꯄꯨ ꯀꯤꯌꯨ꯫ ꯁꯦꯟꯗ꯭ꯔꯥꯡ 5ꯕꯨ ꯄꯩꯁꯥ 2ꯗ ꯌꯣꯟꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯃꯈꯣꯏ ꯑꯃꯠꯇꯕꯨ ꯀꯥꯎꯕ ꯂꯩꯇꯦ꯫ ꯑꯃꯔꯣꯝꯗ ꯏꯁꯣꯔꯅ ꯅꯈꯣꯏꯒꯤ ꯀꯣꯛꯀꯤ ꯁꯝꯁꯤꯡ ꯐꯥꯎꯕ ꯃꯁꯤꯡ ꯊꯤꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯤꯒꯅꯨ, ꯅꯈꯣꯏꯅ ꯁꯦꯟꯗ꯭ꯔꯥꯡ ꯀꯌꯥꯗꯒꯤ ꯃꯃꯜ ꯌꯥꯝꯕ ꯍꯦꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯌꯥꯕ ꯃꯤ ꯈꯨꯗꯤꯡ, ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯏꯁꯣꯔꯒꯤ ꯗꯨꯠꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯌꯥꯗꯕ ꯃꯤ ꯑꯗꯨ ꯏꯁꯣꯔꯒꯤ ꯗꯨꯠꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯕꯤꯔꯣꯏ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯑꯗꯨ ꯀꯣꯛꯄꯤꯒꯅꯤ,
ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯊꯛꯇ ꯊꯤꯅ ꯉꯥꯡꯕ ꯃꯍꯥꯛꯄꯨ ꯀꯣꯛꯄꯤꯔꯣꯏ꯫ ꯃꯤꯁꯤꯡꯅ ꯅꯈꯣꯏꯕꯨ ꯁꯤꯅꯥꯒꯣꯒꯁꯤꯡꯗ ꯂꯩꯉꯥꯛꯄꯁꯤꯡꯒꯤ ꯑꯃꯁꯨꯡ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯀꯔꯝꯅ ꯀꯔꯤ ꯈꯨꯝꯒꯗꯒꯦ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯈꯟꯗꯨꯅ ꯂꯥꯡꯇꯛꯅꯒꯅꯨ, ꯃꯔꯝꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯅꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯍꯥꯏꯕ ꯅꯈꯣꯏꯕꯨ ꯇꯝꯕꯤꯒꯅꯤ꯫ ꯑꯄꯪꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯒꯤ ꯄꯥꯟꯗꯝ꯫ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏ, ꯒꯨꯔꯨ, ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛ ꯑꯗꯨ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯑꯩꯒ ꯌꯦꯟꯅꯅꯕ ꯃꯉꯣꯟꯗ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏ, ꯍꯦ ꯃꯤꯑꯣꯏꯕ, ꯀꯅꯥꯅ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯋꯥꯌꯦꯜ ꯃꯄꯨ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯕꯨ ꯇꯥꯏꯁꯤꯟꯅꯅꯕ ꯍꯥꯞꯄꯒꯦ? ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏ, ꯃꯤꯠ ꯅꯥ ꯁꯤꯡꯉꯨ ꯑꯗꯨꯒ ꯀꯔꯥꯝꯕꯗꯒꯤ ꯅꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯧ, ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯕ ꯅꯠꯇꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯄꯥꯟꯗꯝ ꯑꯃ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯄꯥ ꯑꯃꯒꯤ ꯂꯝꯗ ꯆꯥꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜ ꯇꯧꯗꯨꯅ ꯍꯥꯏꯖꯩ, ꯑꯩꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯤ ꯄꯩꯁꯤꯟꯅꯕ ꯃꯐꯝ ꯂꯩꯇꯕ ꯃꯔꯝꯅ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ? ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯅ ꯃꯁꯤ ꯇꯧꯔꯒꯦ, ꯑꯩꯅ ꯀꯩꯁꯤꯡ ꯑꯁꯤ ꯁꯤꯗꯣꯛꯂꯒ ꯍꯦꯟꯅ ꯆꯥꯎꯕ ꯀꯩꯁꯤꯡ ꯁꯥꯔꯒꯦ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯃꯁꯨng ꯄꯣꯠꯁꯤꯡ ꯑꯁꯤ ꯄꯩꯁꯤꯜꯂꯒꯦ꯫ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏꯗ ꯍꯥꯏꯒꯅꯤ, ꯍꯦ ꯊꯋꯥꯏ, ꯅꯍꯥꯛꯅ ꯆꯍꯤ ꯀꯌꯥꯒꯤꯗꯃꯛ ꯑꯐꯕ ꯄꯣꯠꯁꯤꯡ ꯄꯩꯁꯤꯜꯂꯦ, ꯅꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ, ꯆꯥꯔꯣ ꯊꯛꯂꯣ ꯑꯃꯁꯨꯡ ꯍꯔꯥꯎꯔꯣ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯍꯥꯏ, ꯍꯦ ꯑꯄꯪꯕ ꯃꯤ, ꯑꯍꯤꯡ ꯑꯁꯤꯃꯛꯇꯗ ꯑꯩꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯂꯧꯔꯒꯅꯤ, ꯅꯍꯥꯛꯅ ꯅꯍꯥꯛꯀꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯀꯅꯥꯅ ꯂꯧꯍꯧꯒꯅꯤ? ꯏꯁꯣꯔꯂꯣꯝꯗ ꯏꯅꯥꯛ ꯈꯨꯟꯗꯗꯨꯅ ꯃꯁꯥꯒꯤ ꯂꯟ ꯊꯨꯝ ꯄꯩꯁꯤꯟꯕ ꯃꯤ ꯑꯗꯨ ꯑꯁꯤꯒꯨꯝꯕꯅꯤ꯫ ꯂꯥꯡꯇꯛꯅꯕ꯫ ꯃꯍꯥꯛꯅ ꯁꯦꯕꯣꯛꯁꯤꯡꯗ ꯍꯥꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯅꯈꯣꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯀꯔꯤ ꯆꯥꯒꯅꯤ ꯍꯥꯏꯅ ꯂꯥꯡꯇꯛꯅꯒꯅꯨ, ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤꯗꯃꯛ ꯀꯔꯤ ꯁꯦꯠꯀꯅꯤ ꯍꯥꯏꯅ ꯂꯥꯡꯇꯛꯅꯒꯅꯨ꯫ ꯍꯤꯡꯕꯅ ꯆꯤꯟꯖꯥꯛꯇꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ, ꯑꯗꯨꯒ ꯍꯛꯆꯥꯡꯅ ꯐꯤꯔꯣꯜꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯀ꯭ꯋꯥꯛꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯇꯧ, ꯃꯈꯣꯏꯅ ꯃꯔꯨꯁꯨ ꯍꯨꯟꯗꯦ, ꯈꯥꯎꯁꯨ ꯈꯥꯎꯗꯦ, ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯄꯩꯁꯤꯟꯐꯝ ꯄꯨꯀꯩꯁꯨ ꯂꯩꯇꯦ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯊꯥꯛꯈꯤ꯫ ꯅꯈꯣꯏꯗꯤ ꯎꯆꯦꯛꯁꯤꯡꯗꯒꯤ ꯀꯌꯥꯝ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ? ꯅꯈꯣꯏꯒꯤ ꯅꯔꯛꯇꯒꯤ ꯀꯅꯥꯅ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯗꯨꯅ ꯅꯁꯥꯒꯤ ꯅꯔꯦꯞ ꯑꯗꯨꯗ ꯈꯨꯗꯨꯞ ꯑꯃ ꯍꯥꯞꯆꯤꯟꯕ ꯉꯝꯕꯒꯦ? ꯅꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯄꯤꯛꯄ ꯍꯤꯔꯝ ꯑꯃ ꯇꯧꯕ ꯉꯝꯗ꯭ꯔꯒ ꯑꯇꯩ ꯍꯤꯔꯝꯗ ꯀꯔꯤꯒꯤ ꯂꯥꯡꯇꯛꯅꯔꯤ? ꯊꯔꯣꯁꯤꯡꯅ ꯀꯔꯝꯅ ꯍꯧꯔꯤꯕ ꯋꯥꯈꯜ ꯇꯧ, ꯃꯈꯣꯏꯅ ꯅꯣꯝꯁꯨ ꯅꯣꯝꯗꯦ, ꯂꯪꯁꯨ ꯅꯥꯏꯗꯦ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯁꯣꯂꯣꯃꯣꯟꯃꯛꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯄꯨꯝꯅꯃꯛꯇꯁꯨ ꯃꯈꯣꯏ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯒꯨꯝꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯈꯤꯗꯦ꯫ ꯉꯁꯤ ꯍꯧꯔꯤꯕ ꯑꯗꯨꯒ ꯍꯌꯦꯡꯅ ꯂꯩꯔꯪꯗ ꯂꯪꯁꯤꯟꯒꯗꯕ ꯂꯧꯕꯨꯛꯀꯤ ꯅꯥꯄꯤꯁꯤꯡꯕꯨ ꯏꯁꯣꯔꯅ ꯑꯁꯨꯝꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯕꯤꯔꯕꯗꯤ, ꯍꯦ ꯊꯥꯖꯕ ꯋꯥꯠꯄ ꯁꯥ, ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯍꯦꯟꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯕꯤꯔꯣꯏꯗ꯭ꯔꯥ? ꯅꯈꯣꯏꯅ ꯀꯔꯤ ꯆꯥꯒꯅꯤ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯊꯤꯒꯅꯨ, ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯨ, ꯃꯔꯝꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯖꯥꯇꯤꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯄꯥꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯈꯣꯏꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯄꯥꯛ ꯑꯗꯨ ꯊꯤꯌꯨ, ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯈꯣꯏꯗ ꯄꯤꯕꯤꯒꯅꯤ꯫ ꯑꯄꯤꯛꯄ ꯌꯥꯎ ꯁꯪꯒꯨ ꯀꯤꯒꯅꯨ, ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯂꯩꯄꯥꯛ ꯑꯁꯤ ꯅꯈꯣꯏꯗ ꯄꯤꯕ ꯅꯈꯣꯏꯒꯤ ꯅꯄꯥꯒꯤ ꯑꯄꯦꯟꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯑꯔꯩꯕ
ꯌꯣꯟꯊꯣꯛꯇꯨꯅ ꯗꯥꯟ ꯄꯤꯌꯨ꯫ ꯅꯈꯣꯏꯒꯤ ꯃꯟꯊꯕ ꯅꯥꯏꯔꯣꯏꯗꯕ ꯁꯦꯡꯒꯥꯎ ꯊꯧꯔꯥꯡ ꯇꯧ, ꯍꯥꯏꯕꯗꯤ ꯋꯥꯠꯄ ꯂꯩꯔꯣꯏꯗꯕ ꯁꯔꯒꯗ ꯂꯩꯕ ꯂꯟ ꯃꯐꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕꯅ ꯆꯪꯕ ꯉꯝꯂꯣꯏ, ꯃꯩꯔꯥꯟꯕꯤꯅꯁꯨ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯂꯟ ꯂꯩꯐꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯨ ꯂꯩꯒꯅꯤ꯫ ꯃꯤꯡꯁꯦꯜ ꯈꯥꯡꯕ: ꯅꯈꯣꯏꯒꯤ ꯈ꯭ꯋꯥꯡꯌꯦꯠ ꯂꯥꯛꯁꯤꯜꯂꯨ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯊꯥꯎꯃꯩꯁꯤꯡ ꯉꯥꯜꯍꯜꯂꯨ꯫ ꯂꯨꯍꯣꯡꯕꯗꯒꯤ ꯍꯜꯂꯛꯇꯨꯅ ꯊꯣꯡ ꯊꯤꯟꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯈꯨꯗꯛꯇ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕ ꯃꯈꯣꯏꯒꯤ ꯃꯄꯨꯕꯨ ꯉꯥꯏꯔꯤꯕ ꯃꯤꯁꯤꯡꯒꯨꯝ ꯑꯣꯏꯌꯨ꯫ ꯃꯄꯨ ꯑꯗꯨꯅ ꯍꯜꯂꯛꯄꯗ ꯃꯤꯡꯁꯦꯜ ꯈꯥꯡꯗꯨꯅ ꯂꯩꯔꯝꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯌꯥꯏꯐꯕꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯁꯥꯕꯨ ꯈ꯭ꯋꯥꯡꯌꯦꯠ ꯂꯥꯛꯁꯤꯟꯒꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯆꯥꯅꯅꯕ ꯐꯝꯍꯟꯒꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯂꯒ ꯃꯈꯣꯏꯕꯨ ꯄꯤꯖꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯅꯤꯁꯨꯕ ꯌꯨꯝꯊꯛꯇ ꯂꯥꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯍꯨꯝꯁꯨꯕ ꯌꯨꯝꯊꯛꯇ ꯂꯥꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯈꯥꯡꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯗꯨ ꯌꯥꯏꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯈꯪꯎ, ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯨꯔꯥꯟꯕꯅ ꯂꯥꯛꯀꯗꯕ ꯄꯨꯡꯖꯥ ꯑꯗꯨ ꯈꯪꯂꯝꯂꯕꯗꯤ ꯃꯍꯥꯛꯅ ꯃꯤꯡꯁꯦꯜ ꯈꯥꯡꯗꯨꯅ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯌꯨꯝ ꯊꯨꯒꯥꯏꯗꯨꯅ ꯆꯪꯂꯛꯄ ꯌꯥꯍꯜꯂꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯌꯨ, ꯃꯔꯝꯗꯤ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯅꯈꯣꯏꯅ ꯈꯟꯗꯕ ꯄꯨꯡꯖꯥ ꯑꯗꯨꯗ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯗꯒꯤ ꯄꯤꯇꯔꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯄꯥꯟꯗꯝ ꯑꯁꯤ ꯑꯩꯈꯣꯏꯗꯇ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤ ꯄꯨꯝꯅꯃꯛꯇꯁꯨ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯏꯕꯨꯡꯉꯣꯅ ꯍꯥꯏꯈꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯇꯝ ꯆꯥꯅ ꯑꯆꯥ ꯑꯊꯛ ꯃꯈꯣꯏꯗ ꯄꯤꯕꯤꯅꯕ ꯃꯍꯥꯛꯀꯤ ꯃꯕꯨꯡꯉꯣꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯄꯥꯟꯅꯍꯜꯂꯤꯕ ꯊꯥꯖꯕ ꯌꯥꯕ ꯑꯃꯁꯨꯡ ꯑꯁꯤꯡꯕ ꯌꯨꯝ ꯄꯥꯟꯅꯕ ꯃꯤ ꯑꯗꯨ ꯀꯅꯥꯅꯣ? ꯃꯍꯥꯛꯀꯤ ꯃꯕꯨꯡꯉꯣꯅ ꯍꯜꯂꯛꯄꯗ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯃꯅꯥꯏ ꯑꯗꯨ ꯌꯥꯏꯐꯕꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯃꯔꯟ ꯃꯊꯨꯝ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯃꯍꯥꯛꯄꯨ ꯃꯄꯨ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯥꯏ ꯑꯗꯨꯅ ꯃꯊꯃꯣꯏꯗ ꯑꯩꯒꯤ ꯃꯄꯨ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯂꯥꯛꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯅꯥꯏ ꯅꯤꯄꯥꯁꯤꯡ ꯑꯃꯁꯨꯡ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕ ꯍꯧꯔꯒ, ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯑꯃꯁꯨꯡ ꯌꯨ ꯉꯥꯎꯕ ꯍꯧꯔꯕꯗꯤ, ꯃꯤꯅꯥꯏ ꯑꯗꯨꯅ ꯈꯟꯗꯕ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯊꯧꯁꯥꯔꯨꯗꯕ ꯄꯨꯡꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯨꯡꯉꯣꯅ ꯂꯥꯛꯀꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯊꯠꯀꯅꯤ, ꯑꯗꯨꯒ ꯊꯥꯖꯗꯕ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯂꯩꯍꯟꯒꯅꯤ꯫ ꯃꯕꯨꯡꯉꯣꯒꯤ ꯑꯅꯤꯡꯕ ꯈꯪꯕ ꯃꯤꯅꯥꯏ ꯑꯃꯅ ꯊꯧꯔꯥꯡ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯃꯍꯥꯛꯄꯨ ꯆꯩꯐꯨ ꯀꯌꯥ ꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯡꯉꯣꯒꯤ ꯅꯤꯡꯕ ꯑꯗꯨ ꯈꯪꯗꯕ ꯑꯗꯨꯕꯨ ꯐꯨꯕ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯇꯧꯕ ꯃꯤꯅꯥꯏ ꯑꯗꯨ ꯆꯩꯐꯨ ꯈꯖꯤꯛꯇ ꯄꯤꯒꯅꯤ, ꯃꯔꯝꯗꯤ ꯌꯥꯝꯅ ꯄꯤꯕꯤꯈꯤꯕ ꯃꯍꯥꯛ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯩꯒꯅꯤ꯫ ꯌꯥꯝꯅ ꯁꯤꯟꯅꯈ꯭ꯔꯕ ꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯦꯟꯅ ꯇꯥꯟꯒꯅꯤ꯫ ꯇꯣꯈꯥꯏ ꯇꯥꯅꯕ: ꯑꯩꯅ ꯃꯥꯂꯦꯝꯗ ꯃꯩ ꯍꯨꯟꯊꯕ ꯂꯥꯛꯄꯅꯤ꯫ ꯃꯩ ꯑꯗꯨ ꯍꯥꯟꯅꯅ ꯆꯨꯈꯠꯂꯝꯕ ꯑꯩꯅ ꯀꯌꯥꯗ ꯄꯥꯝꯖꯕ! ꯑꯗꯨꯕꯨ ꯑꯩꯅ ꯂꯧꯒꯗꯕ ꯕꯞꯇꯥꯏꯖ ꯑꯃ ꯂꯩ, ꯑꯗꯨꯒ ꯃꯗꯨ ꯃꯄꯨꯡ ꯐꯥꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯅ ꯀꯌꯥꯗ ꯋꯥꯔꯤꯕ! ꯑꯩꯅ ꯃꯥꯂꯦꯝꯗ ꯏꯪꯊꯕ ꯄꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯅꯈꯣꯏꯅ ꯈꯟꯕ꯭ꯔꯥ? ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯍꯣꯏꯅꯗꯨꯝ ꯈꯥꯏꯗꯣꯛꯅꯕ ꯄꯤꯕ ꯂꯥꯛꯄꯅꯤ꯫ ꯃꯔꯝꯗꯤ ꯈꯖꯤꯛꯇꯒꯤ ꯍꯧꯅ ꯃꯤ 5 ꯂꯩꯕ ꯏꯃꯨꯡ ꯑꯗꯨ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯅꯍꯜꯂꯒꯅꯤ꯫ 3ꯅ 2ꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯅꯤ, ꯑꯗꯨꯒ 2ꯅ 3ꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯅꯤ꯫ ꯃꯄꯥꯅ ꯃꯆꯥꯒꯤ ꯃꯥꯌꯣꯛꯇ ꯑꯃꯁꯨꯡ ꯃꯆꯥꯅ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯅꯤ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯌꯣꯛꯇ, ꯃꯆꯥꯅꯨꯄꯤꯅ ꯃꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯅꯤ꯫ ꯃꯅꯦꯝꯕꯣꯛꯅ ꯃꯃꯧꯒꯤ ꯃꯥꯌꯣꯛꯇ, ꯑꯗꯨꯒ ꯃꯃꯧꯅ ꯃꯅꯦꯝꯕꯣꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯒꯅꯤ꯫ ꯃꯇꯝꯒꯤ ꯃꯔꯝꯗ ꯍꯟꯗꯣꯛꯄ: ꯑꯗꯨꯗꯒꯤ ꯌꯤꯁꯨꯅ ꯃꯤꯌꯥꯝꯗ ꯍꯥꯏ, ꯅꯈꯣꯏꯅ ꯅꯣꯡꯆꯨꯞꯂꯣꯝꯗꯒꯤ ꯂꯩꯆꯤꯜ ꯀꯥꯈꯠꯂꯛꯄ ꯎꯕꯗ ꯅꯈꯣꯏꯅ ꯈꯨꯗꯛꯇ ꯍꯥꯏ, ꯅꯣꯡ ꯂꯥꯛꯏ, ꯑꯗꯨꯒ ꯃꯗꯨ ꯂꯥꯛꯏ꯫
Nakoina khagi nungsit sitlakpa ubada nakoina hai omchaknaba numit oigani aduga madu oi. Afa sasinabasa nakoina atya amasung malemgi mawongdagi kari oigadage haiba khangi adubu nakoina haujikki matam asi khangdriba karigino. Hoi, nakoi nasana achumba adu wayendriba karigino. Nahakna wayel mapugi manakta mahakki mayokta leiba mahakka chatpa matamda lambida mahakka chamthoknaba hotnau. Adu natrabadi mahakna nahakpu chingthoktuna wayel mapugi mafamda pithokani adudagi wayel mapu aduna famnaiba aduda pithokani famnaiba aduna mahakpu kaishumsangda thamgani. Aina nangonda hairi nahakna paisa loina singdriba makhai mahakna mafam adudagi khak thoklakloi.